ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯃꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ PM VIKAS की प्रोजेक्ट प्रपोजल सबमिट तौबगा मरी लेनिना जून 15 दा थोकिबा नोटिफिकेशन अदुगी प्रपोजल सबमिट तौबा मतम लेपख्रे। गुजरात थोंग टेकपगी थौदोकता मियोय 10 लेखिद्रे लोइना मियोय 9 अमना असमपन नखनख्रे। नॉर्थ ईस्ट विंडोना संदोक्सरिबे निमिदांगी पाव मियंग ताबिरिबे सिंबु ꯆꯟꯃꯕꯝꯅ खुरुमजरी हौजिक पाव संदोकना पीजरी। इंडिया लेबाक सिनबा थुंगना स्ट्राइक तौबगी सरुक अमा ओइना सिनमी सिंगला लंबीदा थोलक्तुना हाईवे सिंग थिंगजिनख्रे। बैंकिंग इंश्योरेंस पोस्टल अमसुंग कंस्ट्रक्शन गुंबा पब्लिक सर्विस सेक्टर सिंगदा थबक तौरिबा सिनमी सिंग यावना सिनमी मियोय कोटी 15 हेना ngasi लेबाक सिनबा थुंगना जनरल स्ट्राइक चथख्रे। यूनियन कयागी सिनमी सिंगना गवर्नमेंट की एंटी वर्कर एंटी फार्मर्स अमसुंग एंटी नेशनल प्रो कॉर्पोरेट पॉलिसी की मायोक्ता चथरिबा असिना लेबाक असिके अयाम्बा मफम सिंगदा नेशन वाइड स्ट्राइक हाइना सर्विस सिंगदा अकाइबा पीख्रे। फॉरम ट्रेड यूनियन तरा अमसुंग मखोगी एसोसिएट सिंगना ngasi नेशन वाइड जनरल स्ट्राइक कौरबा मतुंगदा ngasi asi strike chathakibani haina phongdorakre। जनरल स्ट्राइक asida tongan tongan ba mafam kayagi sinmi miyoi crore 15 hena saru yari loinina leibak sinba thungna lomi sing amasung khungangi sinmi kaya amasung general strike asibu saru yaki haina all india trade union congress ki amarjit corona pti gi khuthangda phongdorakre loinina RSS का मरी लेनेबा भारतीय मजदूर संघ BMS ना जनरल स्ट्राइक असिदा सरुक याखिदे मसी राजनीति की ओइबा थौदोक अमनी हाइना फोंदोकी। PM VIKAS की प्रोजेक्ट प्रपोजल सबमिट तौबगा मरी लेनिना जून 15 दा थोकिबा नोटिफिकेशन अदुगी प्रपोजल सबमिट तौनबा मतम लेख्रे। PIA na Director Minority Affairs Manipur da proposal submit tawbagi aroiba numit July 15 amadi State na Ministry of Minority Affairs Government of India da proposal submit tawbagi aroiba numit na July 10 oigani। Scheme asigi guideline proposal submission tawbagi template www.manipurminority.government.in natroga www.pmvikas.minority.affairs.government.in dagi fangaba yaragani। Proposal asi concerned deputy commissioner gi department dagi tharakadabani hari heina akuba marol singh directorate ki officer MD Salahuddin Khan joint director amasung W Ranjita Devi field inspector dagi piriba mobile number 9863404060 asida contact tauraknaba joint director minority affairs manipur MD Salahuddin Khan na khudiyek piduna thadorokpa notification amada khangalakli। गुजरात थोंग टेकपगी थौदोकता मियोय 10 लेखिद्रे लोइना मियोय 9 अमना सोकपन नंगहनख्रे। थौदोक अदु ngasi ayuk anganbada गुजरात leiba Mahisagar Turelgi mathakta leiba Anand amasung Vadodara district pu samnariba chei 94 suraba Gambira Muzbur thong tektarakpadagi thokibani। थौदोक अदुदा यामद्रबदा मियोय 10 सीख्रे लोइना मियोय 9 अमना सोकपन नंगहनख्रे हाइना फोंगदोरख्रे। रिपोर्ट सिंगी मतुंग इना थौदोक अदुदा खंगहौदना थोंग टेकथरकपदा ट्रक अनि बोलेरो SUV ama amasung pickup van ama yauna apunba gari mari tural asida takibani haina phongdorakli। manak nakpada leiba miyoy singna phongdorakibada thong tekpagi akanba khonjel ama takraba matungda fire brigade team sing local police amasung Vadodara district rescue members singna mafum aduda thungki amasung khudakta rescue operation ama hauki lorina mafam adugi miyam singna su saru yaduna mating pangki amasung asokpa miyoy sing adubu lauthokpada mating pangki lorina manak nakpa hospital da bukhatki haina paw asina makhatari।
Gazada Palestinian miyoi chama sumna manga Israel na pung kunmari asida hatkre. Haukiba pung kunmari asida Gaza sinba thungna Israel na chatakiba attack singda at seeker miyoi taret yauna yamdrabada Palestine miyoi chama sumna manga hatki amasung chamanga kuntra asokapan nanghankre haina enclave ki health minister na fongdorakre. United States ki President Donald Trump amasung Israel ki Prime Minister Benjamin Netanyahu na pung kunmari asige manung asida Ani suba oina unakre Gazaga ceasefire gi matangda wari sanakre adubu ahongba amata lakpa uva fangdri Israel gi block na maram oiduna Gazada fuel gi crisis thokhalli asina yamna luba tangkak ama yaure amasung masina maram oiduna Palestine singe territory da makata na siba amasung awaba thokhallagani haina United Nations section warol pikre loinina Israel na Gazada chathariba lan asina hauzik fawda Israel force singna Gazada mioi Lising yang kaitaret chamanga humfudra manga hatkre lunina mioi lak ama lising kuntra taruk chanipan humfudra asokapan nang hankre haina Gazagi health minister gi maikiri gi fongdora kre National Trade Union Singna India Pumba nationwide general strike kaukibabu support tawduna Manipur dasu Indian National Trade Union Congress Manipur branch na mapung oina sinduna Lamphel Pata Leiba Minor Irrigation Department Office pangthokre wakanmi fam adu INTUC gi makhada leiba organization Minor Irrigation Department Employee Association amadi Manipur Electricity Department Employee Association na sarugyaduna pangthoki thoramadda INTUC gi President Y Rana Pratap INTUC gi General Secretary S Sanjay INTUC gi Legal Advisory Irom Piversu INTUC Women Wing ki Chairman Sobita INTUC ki members singamadi tongan ba Sinfam ki organization singi mihut singal lunina sinmi singi yai fathorang paikalu haiba demand tara mga gal lunina akan ba khongjang sangsinki Anti-Labor and Anti-Farmers Policy Gimayukta Coordinating Body of Trade Unions Manipur Scheme Workers Union Thobal District Committee Amadi Thobal District State Pensioner Union Thobal Nasungasi Thobal Athokpam Kaitel the Wakan Mifam Chatakre Wakan Mifam Aduda Saruyakiba Pensioner Amana Fongdorakpada Manipur State Pensioner Union na pirakpa instruction na magimatong inna wakan mifam adu fambani Sarkar na Pensioner Union da pibigadaba kudong jaba kaya amang ngasi fawba pibidana thamli Bharat Sarkar na piriba DA ga Manipur Sarkar na Manipur gi pensioner sing da piriba DA asiga yamna chawna khena balai adugi sumathakta all pension scheme chatna ramba adusu lengak na new pension scheme haina hongdok pikre Masina pensioner singda hena awaba mayuk na hale maramasina hana chana ramba all pension scheme adu chana hanbiu haina fongdorakri Amaromda Thobal district manungi honorarium and wages taleriba anganwadi worker amadi asa workers singna so trade union na changsileba khongjangbu sogaladuna athokpam kaitel da wakan mifam chathaki mifam aduda saru yakibi amana fongdorakpada potki mamalna atia pakna wanglaklaba matamasida lengakna pibiriba Kusumal asi aduki matik pikre maramasina matamga chanaba maongda kusumal pibiyo haina fongdoraki KVK Thobal na sinduna mushroom gi maru marang puthong naba unit Mushroom Spawn Production Unit amangasi KVK Thobal gi office complex the hangdokre establishment of Mushroom Spawn Production Unit at KVK Thobal for quality spawn supply to SHGs through FPCs as outlined point hyper project amagi makhada navat na sanction tawduna Mushroom Spawn Production Unit ama hangtopagi tharam aduda Department of Horticulture and Soil Conservation Sanjan Thonggi Director K. Devadatta Sharma KVK Thobal gi head su oiribi Senior Scientist Dr. Jesmarani Sarangthem Navat Imphal gi General Manager Partha Mandal Manipur Rail Bank ki Chairman Ave Kumar
Research Station Wangbal Breeders 𝐿 𝐷𝐞𝐰𝐬 District Agriculture Office DAO Thobal 𝐷H Joyprakashna President Members Sing Oina Saruyaki Thoramgi Sarugama Oina Athoiba Mitung Singna Mushroom Spawn Production Unit Adu Hangdokpaga Loinina KVK Thobalgi Makhada Ladiba Farmer Producer Organization Singna Puthokpa Potlam Sing Utpa Stall Sing Koina Chatuna Yengsinki Amadi KVK Thobalgi Chahigi Oiba Sovina Ama Fongbaga Loinina Farmer Producer Company Kharada Sprayer Singsu Yentoki Atoiba Mitungi Waral Piraduna Department of Horticulture and Soil Conservation Gi Director K. Devadatta Sarmana Hai Piklabasu Pikna Sigumba Mushroom Gi Maru Puthoknaba Unit Ama KVK Thobal the Hangba Ngamba Sigidama Nabart Amadi Mari Lenaba Pumbabu Apenba Wafam Pongdoki Lonina Mahakna Makatana Haikibada, Manipuri Mapalam the Ladiba Farmer Producer Company Organization Kayana Mai Pakna Tavak Tobangam Laga, Manipur the Karigidamak Mai Pakpangam Jibano, Habigin Nunang Bawafam Pongdoki, Masibu Mai Pakhanba Ngamnabagi Damak Farmers Singna Marondom, Individual Oina Tavak Tobagi Mahuta Punna Collective Oina, Hona Minaba Amasung Matamga Junaba, Scientific Method Sing Season Naduna, Hona Batangai for the Habawafam Kaya Pongdoki. Mahairoi Nupi Sing MU Oza Singi Macha Sing Oiram Lagadi Kari Toramgani Haina Socialist Students Union of Manipur Sasumgi Maikirigi Fongdorakli Sasumgi President S.Y. Mamaidina Thadorakpa Gerald Amada Manipur University Gi Manungda Charang Naba Thokliba Si Laivak Tibani Amadi Mahairoi Kunaibu Ikaiba Pibani Haibada Haiman Methokloi Mahairoi Nupi Singna Mia Mamangda Lebak Miam Khangna Ikai Iki Hundoktuna Fongdorakliba Wafam Sing Butaraina Loba Yaroi Mitei Kunai Nupi Oibi Singbu Awang Bathak the Tamduna Ngasi Fawa Lakli, Tokliba Watok Asi Inquiry Chatari Haina Nam Sinduna Tamnaba Honaba Laivak Tibani Amadi, Lot Sinduna Tambasu Yaroi, Watok Asibulana Uhanaba Honabibasu, Laivak Tibani. Karigumba Todok Asiga Mari Lenina Mahairoi Singda Nuaitaba Amata Tokan by Yaroi, Makoigi Damak, Union Asina Chapchana Tingnagani, Watok Asigi Warashin Din of Students Welfare Amadi, Visina Pubiraku, Inquiry Tori Haraga Nathainaba Honaba Yaroi, Midmangda Tokiba Todokbu, Inquiry Tori Haraga Yagadori Bra Haina, Gerald Asina Makatari. Ipau Tingbang Lufna Nipan Subama Pokumon Pangtokre Thoram Siga Mari Lenina Blood Donation Singi Amadi Satra Singi Certificate Kaya Su Yentokre Thoramaduda Toksom Lokeshwar Singh Former Speaker MLA Khundrakpam AC Angom Poireiton Angom Ningthausana Konung RC Kuman President EPTL Okendro Athokpam Advisor EPTL Dr. Sunil Deva Singh Convener EPTL Asem Bhakta Singh President Amju Dr. Nganbi Chenu Assistant Professor HOD Umanglai Harauba Department MU of Culture Plus Fijam Chairman Saraswati Institute of Management Pukrambam Inaubi Secretary School Management Committee St. Stephen Higher Secondary School Sanjabam Inaubi Maitei National Awardee Social Worker YKL Advisory Atoiba Mitunglen Oina Saruyaki Thoramadugi Makatarakpa Oina Toksom Lokeshwarna Fongdorakpada Naha Oina Telabachai Taret Nipan Lak Asida Kuntra Nimfurag Ipi Bangamliba Mioi Ngaktab Mioi Sing Ngaktabangamde Samasigi Kwaidigi Chang Tokpa Mioi Ni Haina Fongdoki Awa Ana Taraba Matamda MLA Aina Ngamdaba Igi Awatpa Leirakpada Rims Samadi Janimsta E Pau Tingbang Lufna Igi Awatpa Mating Pangbangami Haina Fungdokre. All political parties in MLA sing single member sing aduga sisu polo tasan minaraga faminaraga sigi problem se sort out hon thokra faminaraga karigino sina ani sing yadri se kana no bharate ai di ngarang khabar du ubana thingara aina khabar ai office ta talam de pabni thingara ko ngarang se karino to sibun khanjala ko adu ragadi asagi ai di pakhalaya ka bai pakhalage bu har ba biji party sina tongan tongana jati je khadol thamabra thamadobra
how the boy parties na harap central level BJP party kasi mo reaction ang tawag sa kari yung habo to. Ade ama na bo, hay di community puna wala ni pular ro dra, muna to ang tawag dra, chuna to ang tawag habo to, hang mo yama mo dra. Kumam toy na hang go hang di pa kunduti. 100% kumam toy na. Kaya boy kumoy din no. Ha, pular le mina toy na tra boy khay ko na info thang mandu ba. Phatra ba, only manipur da thugai ne sangai ba. जिलोंगी नंदबा इन्हीं जाति आयने यादबा इन्हीं जाति कुकी वगैरह माइते और नागा वाले भी इन्हीं पर्सन अदु ने कोई मरुफन तलगा थादो किलो ना त्रामा अदु का आयने यादबा 1951 में मान दले रवा जाति पुनः उतोती कोई पुनः वो लाइन ना कतु ना त्रा NOHP District Health Society Imphal West National Health Mission Amadi Dental Unit Urban Primary Health Center Singzamaiga Kusam Naraga Nomagi Oiba National Oral Health Program Ama Pettigrew Junior High School the Pangtokre Tauramatuda Dr. N.G. Dayapati CMO Imphal West Dr. I. Thompson DNO NOHP Imphal West Amadi Dr. T.H. Sarita Senior Dental Surgeon Urban Primary Health Center Singzamaina Saruyaki Thoramga Mari Lenina Dr. N.G. Dayapatina School Adugi Angang Singi Yagi Amadi Atay Ana Ayek Yarakpa Matamda Angamba Mating Pangani Habigi Wafam Thamki Amadi Dr. T.H. Sarita Senior Dental Surgeon Urban Primary Health Center Singzamina Yaga Mari Lenaba Wafam Kaya Thamki Loinana Tangai Fadaba Polam Singsu Yentoki Coalition Against Drugs and Alcohol Kadana Sinduna Nombugi Oiba Academic Awareness Program Ama Impetus School Tinungai Awang Laikai Visnupur da Pangtokre Mayai Kaba Nisana Mahairoi Kunai da Biba Jaiting Haiba Tim da Pangtokiba Thoram Aduda Nomaitem Dines Vice Principal Impetus School Hizam Priyokumar President Kada Amasung H. Vasanti President Kada Visnupur District Committee na Mifam Mapu Singh Oiki Lunina Resource Person Oina Takhelambam Git Chandra Maitei Secretary General Kadana Sarugyaki Thoramaduda Resource Person Oina Takhelambam Git Chandra Maitei Secretary General Kadana Nisana Sokhanba Kayagi Matangda Mahiroi Singda Slide So Piduna Marik Chumba Machang Oiba Wafam Kaya Thamkiduna Mahiroi Singda Wakhal Tahanki Ngasi pangthokiba nationwide general strike all Manipur Bank Employee Association Saruyakre Imphal Urban Cooperative Bank Limited Head Office MG Avenue the pangthokiba protest aduda association adugi employees singna level law 29 bu pumnamak thupsinduna anoba law semduna chanagani haiba wafamda kanba maung da yaningdaba phongdoki Hanagi ngoibu bulliba labor law kunma panki pulap thupchillaga labor court hadana court marikha chanalon marikha ki manunga pullaga thamgani haiba bharat sarkar ki policy se 2019 amasung 20 ani sida sem hiba law amana hai chanalon amana pullani hanagi law amna chanara doi hai masidadi akhoi trade union right hadana khoida labor singchana khutsu man phangnaga chajariba phangdraga tokpa aduguba mi singse future matpa makhoi gi hak matpa trade union haibasi muthatanabagi trade union dingmung ngamdanabi mo disempa labor code ni adun lowi akhoi trade union gi workers singchana haribo law maruoiba labor law mari khachikari no masi amutang ekhoi mayam da praja da bhab ta hamdine ekhoi darkar oi hariba law mari dodi code on wages hariba law labor singsibu labor singsi da karma bakhali khusuban biga dage khusuban kaya biga dage kaya dage hello karma wonda biga dage hamne singba labor law mayam am lei labor law si oda thukchal laga code on labor wages hadna amak leirani
Coordinating Body of Trade Union Manipur na sinduna ngasi nationwide general strike ki maramda paumi singi mifam ama pangthokre pangthokiba mifam aduda ngasi general strike da sinmi crore kuntra henbana sarya kiba amadi sinmi singna thengnariba awaba sing amadi kusumal matik chadaba kayagi hiramda paumi singna union asigi maikeda paudam ki All Tribal Disabled Union Manipur Adumna Sanduna Regional Consultation on Rights of the Indigenous People with Disabilities in Northeast India by Enhancing Networks and Capacity Building Haibatimda Formal Program Ama Pangthokre Thoramaduda MP 𝐂𝐢𝐯𝐞 𝐍𝐞𝐰𝐬 Virahari Singh State Commissioner for Persons with Disabilities Manipur Thumlif Tining Pham Monsang Honorable Chairperson Manipur State Commission for Women MSCW 𝐶𝐢𝐯𝐞 𝐍𝐞𝐰𝐬 Honorable Member Manipur Human Rights Commission L Daneshwar Singh Deputy Director Social Welfare Department Manipur Momo Tantanga President All Tribal Disabled Union Manipur Adumna Saruyaki Imphal East District Manung Chandaleiba 𝐋𝐢𝐯𝐸𝐬 𝐁𝐫𝐴 Memorial Club Sanglenda Plastic Bottle Karamna Season Nagani Karamna Recycle Togani Habegi ngasi Nomagi Oiba Awareness Program Ama Pangthokre Program asi Netaji Memorial Club 𝐶𝐢𝐯𝐸𝐬 Thobangdonga Directorate of Environmental and Climate Change Manipurga Punna Khusam Naduna Senkiba Program Amani Thoramaduda Ningthaubung Leikaigi Oina Kanglei Kanbi VLF Jingangbam Leikaigi Oina Palem Sinta VLF Sazor Leikaigi Oina Salaitaret Amadi Laishram Leikaigina Lamyanbi VLF Leikai Marigi Village Level Federation Singda Department ki Maikidigi Awareness Piki Ngasigi Thoramaduda Environment and Climate Change ke Director Dr. D. Brazakumar Program Officer Dr. M.D. Habibullah Khan SK Gainamai Netaji Memorial Club ki President Premananda Sairem Cha Amadi Directorate of Craftsmen and Skill Department ki Hanagi Joint Director Thokso Manibabu Namitunglen Singh Oina Saruyaki Ngasigi Thoramdugi Sarugama Oina Department ki Maikidigi Plastic Bottle Bank Suit Netaji Memorial Club da Kusinaki Thobal Okram da Leiba 𝐻𝐸𝐯𝐸 Girls College da Induction Program Organizing Committee amasung Internal Quality Assurance Cell anina punna senduna College aduda Academic Session 2025-26 da nauna ming chalaklaba BA BSc Mahiroi Singhi Oiba Student Induction ki thoram ngasi College ki Indoor Stadium da bangthokre thoram aduda WMG College ki Principal Professor H Manoranjan Saramana thoiba mitunglen Vice Principal Dr. S Syam Singh na thoram mapu aduga Teachers Association ki President W Sabapati Devina kanaba mitunglen oina saruyaki College adugi 65 Manipur Girls Battalion NCC ki cadets singna National Anthem Saptuna Haudokiba Thoram aduda Home Science Department ki Head of Department Dr. H Ginibala Devina Saruyariba Singbu Taramna Opagi Warol Thamki Music Department ki Lecturer Ningomba Tomba Sociology Department ki Head of Department Dr. T.S. Sunitibala Devi Philosophy Department ki Head of Department K. Vidyarani Devina Chingbana College Sasina Baikaliba Subject Course Singi Matangda Wangangki Lunina Tungan ba competition kayada Saru Yaruba Makong Matang Tarakpa College Sasigi Mahiroi Singda College ke Principal na Lengyan amasung Selgi Mana Pidu na Puning Tawatki 𝐶𝐞𝐸𝐬 Association of Manipur gi active member ama oiramba Yaripok Vishnu Nahadagi 𝐶𝐢𝐯 Priyokumar Singh na leikhitabada ꯋꯥꯡꯈꯦꯝ AC gi MLA 𝐶𝐢𝐯 Megasandra Singh yauna awaba phongdopagi mifam pangthokre JKAM gi Secretary Dr. Moirangthem Ibom Chana Thadorokpa Cherol amada awaba phongdopagi mifam aduda association adugi course player amadi member Singh su Saruyaki
ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯁꯤꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯗ꯭ꯔꯥꯃꯔ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝꯗꯒꯤ ꯇꯣꯝꯕ ꯈꯨꯃꯟꯊꯦꯝꯅ ꯂꯩꯈꯤꯗꯕꯗ ꯁꯤꯟꯊꯥ ꯕꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯣꯝꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯕꯦꯟ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯛꯂꯤ꯫ All Manipur Body Builders Association की माइकेदगी लेसांगथेम कुमारजीत मैदेना USA की